Another video amada amukka na taramlok siri hauji si Manipurgi ngamkhaya amasung masigi manak nagpamafamsing asida yamna kanba lanfamsing su adumak lepa leitana thorakli masigumlaba tanja asida ngasigi numit asida yamna ngakpa amasung yamna interesting oiba thaudo ani amakasu thoklere ihana hanmasina NDTV gi maikaidagi fongdorakpa news report amagi matangdani ngasi 31 January 2025 ki numit asida fongkiba NDTV gi news article amagi matungina Housing Manipur Tokliba Loiba Naidaba Chayeni Faga Doruba Erang asi Manipur the Ladyba Christian Tamil Amasung Muslim community Oiba Mui Kara the Ensinduna India the Gitongan Tanabagi the Makta Tokalakiba Erang Naiduna Fongdorakli NDTV news article asi India gi Oina Ladyba Intelligence Agency Singi Maike the Fongdorak Bawa from Sing the best over report ni Haina Sumakoina Tamli 2020 the India gi Maike the terrorist ni haiduna lauktuna country asidagi athingba thamkraba Seek for Justice hairiba SFJ haina samna khangnariba organization asigi maikaidagi hauji Manipur da lairiba Erang asida Christian Kuki furup ki oiba miyosing asida Ensinduna India dagi oiba tonganba country ama semnabagi damakta Erang thokhanbani haiba wafam asi thamli hairiba news article asigi link description da hapcharamgi adumak changduna yengbiyu Housing Manipur gi oina thokliba Erang asigi manungda Manipur dagi haukiba aduki mati yamna saknaidaba Housing Manipur gi oina thokliba lanfam asidasu yamna role chawna lawba miyoi amana Canada da chatuna Khalistani miyosing pullaba matungda Housing Manipur da thokliba asida Khalistani kangmusingna mateng pangbinabagi damakta fongdokhibagi wafam social media da viral oikiba matam yamna kuikravani Masigumlaba wafam kaya asi mamangda yauna adamak laiduna lakpani housing nauna thorakliba report asida thoidokna ngangningai leite tawbadabu India gi oina leiriba intelligence agency singi maikaidagi fongdorakpa wafam ni haibasida India gi oina leiriba attitude asida ahongba sing laklabra karamba khongthang lokholakadoribage haiba wahang asini Matang asina ngasi asi Manipur government ki maikaidagi matam kuinadagi chatharakliba war on drug hairiba campaign asigi makha taba khongjang ama oina ngasi si Cycle gi Eco Village ki manak na leiba Housing Lungjang haina khangnariba mafom asida Cycle Police amasung CRPF ki oiba apunba combined team ki maikaidagi popi yantanabagi damakta lakba matamna mafom aduda leiramba Kuki miyosing kaya ama thoraktuna popi yanba yaroi haiduna athingba piduna CRP yauriba Manipur State amasung CRP gi oiba apunba combined force adubu tankai kibagi thaudok Khulai matik chana paiduna lakleba Cycle Police amasung CRP gi oiba combined team sing adu mafam adude changhandaba tantokhiba khaknatana makoina tongduna lakleba gari sing adu fawba thugai ki hairi Manipur lenga ki maikaidagi di matam kuinadagi drug mutatlagani haiduna war on drug hairiba campaign asi yamna kanna chathaduna laklibani masigumlaba matam asida Popi thariba miyosing asin openly thoraktuna security forcing asibu hanjin tantokpagi oiba thawdo asi tasengna lamdam asigi leiriba State government asigi credibility da yamna chawbo hang ama oiribani mamang da su makhan village ki oiba mafam singda popi yan ma changluba matam da khulai paiba khara thoraktuna thingkibagi oiba thodok sing laikre nampu da amu hanna changduna yantat pa budi yantat ki tawbatabu maduda cherabani haiba miyoi amata ngasi fawbo faba punduna miyamang da putoktuna khangan ba leite hadaki matang asida su security forcing asibu tantorakliba kangbusing asibu Chap chaba action matam lairingai da lokhat hogdaba taragadi lakadoriba matam asida miyamgi thajaba mangba khaktana tana masigumlaba fattaba thabak tawriba miyosing asida yai haibagi makoida thauna ama laknabagi maram amsu oigedoribani